ꯃꯌꯥꯝ ꯆꯦꯅꯦꯜꯁꯤꯅ ꯉꯁꯤ ꯑꯃꯨꯛ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯏꯕ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯒꯤ एपिसोड 39 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ। ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ। ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ। ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯈ꯭ꯔꯦ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠ ꯑꯁꯤ ꯃꯥꯔꯁꯤꯌꯥꯒꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯁꯟꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯅ ꯂꯩꯈ꯭ꯔꯕꯅꯤ। ꯄꯦꯔꯤꯁ ꯂꯣꯝꯗꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯔꯣꯂꯦꯟꯕꯨ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯍꯥꯞꯈ꯭ꯔꯕꯅꯤ। ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗꯒꯤ ꯔꯣꯂꯦꯟ ꯍꯦꯟꯅ ꯐꯝ ꯑꯆꯧꯕ ꯄꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯈ꯭ꯔꯕꯅꯤ। ꯔꯣꯝ ꯂꯣꯝꯗꯁꯨ ꯖꯨꯗꯤꯠ ꯑꯃꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯔꯣꯝꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯁꯤꯖꯔꯒꯤ ꯃꯤꯡꯊꯣꯟ ꯄꯤꯈ꯭ꯔꯕꯅꯤ। ꯔꯦꯒꯅꯔ ꯍꯣꯏꯔꯣꯝꯗꯁꯨ ꯔꯦꯒꯅꯔ ꯑꯁꯤ ꯌꯤꯗꯨꯅ ꯃꯉꯣꯟꯗ ꯄꯤꯖꯔꯝꯕ ꯅꯤꯁꯥꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯈꯛꯇ ꯉꯥꯏꯁꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯆꯥꯗꯕꯤꯗ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ। ꯃꯍꯥꯛꯅ ꯈꯥꯛꯂꯤꯕ ꯑꯁꯤꯅ ꯔꯣꯂꯣꯒ ꯐꯥꯏꯠ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯤꯗꯥꯛ ꯑꯁꯤ ꯈꯥꯛꯆꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ। ꯃꯈꯣꯏꯅ ꯑꯅꯧꯕ ꯍꯤ ꯃꯈꯜ ꯑꯃ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯣꯡꯗꯨꯅ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤꯔꯣꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯊꯧꯖꯟꯕ ꯍꯧꯈ꯭ꯔꯕꯅꯤ। ꯃꯁꯤꯗ ꯔꯦꯒꯅꯔꯗꯤ ꯔꯣꯂꯣꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯃꯨꯝ ꯁꯣꯟꯗꯨꯅ एपिसोड अदु लोइसनखिबनी। मदुगी मखा एपिसोड 39 असिगी अहानबा सिन असिदा मसिदगी अदुम हौरी। रेगनर होइजे हुजिक पेरिसता लांदानबगिदमक मखोइगी नौना सेमटोकलबा जहाजसिंगसि थौजलगली। रेगनरसु मचिंदा मुरमुम सोंदुना नंगना लंगजरिबा मरानसिगी नंग सीदबा सुंया यारोय नंग सीगदबनी हाइदुना मचिंदा मुरमुम सोली। मांगना हाइरिबसि रोलोदनी। सोमदना हेरलोय हाब्दुल होइसु आशा यामना चावना हंतक तौगदोरबे एटेकसिदी मखोइना सोइदना माइ पानी हाइदुना आशा तौदुना लागली। हाब्दुलना हुजिक मांगलोमदा रोलो होइना जहाज थौदोरकपसि उरे। मसिदगी फ्लोकी होइदसु हाइदुना येंगलम्मी। फ्लोकीदी मसि उबदा सावबदा लोइख्रे। रोलोना हंतकसु रेगनर होइबु थिंगनबगिदमक जहाज मयाम पुदुना लानमी क्यागा लोइनना सिंगसिदा थौदोरगली। मसि उबदा बियोना मपादा वाहि खरा फोंदोके तौबदा रेगनरना नंगना हाइनिंगलिबदु आइसु खंगी। आइसु ngसाइना लोइना उरे हाइदुना मिटखाना येंगदुना लैख्रे। रोलोसु सोमदा मखोइगी जहाजसिंगी फीसिंगसि हाइगत्तुना हिसिंगसि यांगना थौजनबा ऑर्डर पीख्रे। रेगनर होइगिसु बियोना बेंगुल खोंगनदुना हिसिंगसि यांगना थौजनरगली। हेरल होइ फ्लोकी होइसु माइ माइ ओनसनदुना थौना कया अमा हापनरी। मसिदा रोलो होइगी जहाज खरदी खरा ममांग थादुना रेगनर होइगी मना यौसनख्रे। मसिदगी सिनसि पेरिसकी सिटीदा अमुक लाक्तुना मखोइगी लाइनिंगबा मिसिंग असिना प्रजा मियाम असिबु अवांगलंगी मिसिंग अदुदगी ईश्वर नंगना अमुक्ता कनबियु हाइदुना लाई खोरमदुना लैरी। प्रजा मयामसिसु रेगनर होइ अमुक हन्ना लाइ हाइबा ताबसिदा कीबना थक थक निक्तुना लैरी। पेरिसकी निंगथौ चार्ल्सकी मचानुपी गिस्लासु मपुरोइबा रोलोना लान चखिबासिदा ईश्वरगी मूर्ति अमगी ममांगदा लाई कन्ना खोरमदुना लैरी। गिस्लाना इमा नंगना हंतकी लान असिदा आइगी इपुरोइबा रोलोबु अमुक्तादि कनबियु। आइसु हुजिक ममा ओइगदबगी ngaiduna lairibani। अदुना आइगी अंगासी मपा लैत्रबा अंगादु ओइहनबिगनु। इपुरोइबना तौजरुबा मराल खुदिमक ईश्वर नंगना ngaकपियु। मा हौजिकति मसादा अवनबा कया अमा पुरक्तुना थमोइ सेंगना ख्रिस्टियनबु यावरबन। अदुगा अैखोइबुसु अमदि सिटी असिबु कन्नबगिदमक मथवाइ खुबाक्ता हापतुना होटनरिबनी हाइदुना कपचरमी। गिस्लाना मपुरोइबगी थौजानबु निजनिजदुना माना निंगिबे ईश्वर असिगी मूर्ति असिदा यंखलुबदा लाइगी मूर्ति असिगी ममित्तगी मपी तारकपसि उरे। मसि उबदगी गिस्लासु हेना कपतुना लैख्रे। मसिदगी सिनसि रेगनरगा रोलोगगी फाइट तौगदोरिबा मफम असिदा मु लागली। मसिदा रोलोगी जहाज खरा अमदि मखोइगी मनाक्ता नक्सलकपा असिदा बियोना टेनसिंग कापसनबा अमदि पोइसनदा लैनबा याथंग पीख्रे। मयामसिसु मचि मत लेंगदबिदा स्टेपता लोइना लैख्रे। मसिदा रेगनर खत्ता नत्तना लाक्लिबा मियोइ खुदिंग रोलोगी मवोंग असिदा लोइना साउनरे। हुजिक जहाजसिंगसि सुम नक्सलकपना पेरिसकी जहाजसिंग असिना रेगनरगी चावरबा जहाजसिंग असिदा कोची अममम कोछलक्तुना चोंजनदुना फाइट तौबा हौख्रे। बियोन होइ अमदि मखोइगी कांगुसु चोंजलक्लिबा पेरिसकी लानमीसिंग असि चंगहनदनबा डिफेंस तौदुना लानमी कया अमसु हाले। रोलोदी सोमदा मतुंग ओइरबना लैदुना मोइगी ओइबा जहाज खरा थाजनदुना फाइट तौरिबसि येंगदुना लैरी। बियोनगा लेगर थागसु फाइट असि यावनबगिदमक्ता चंगसनख्रे। होजिक फाइट असिदा अंगम अंगमबा हाना सुनदर मयाम तौदुना पेरिसकी लानमीसिंग असि सीबा हेंजलकपदगी अरेंबा खरा असि अमुक ममाइ लैदुना चेनबा तौख्रे। रेगनरगी कांगुसिनासु मिकीथिसिंगसि चेनख्रे हाइदुना करेमनदुना लेहौरी। रेगनर होइना होजिक खरा मांजिन थाना चंगकपा पेरिसकी जहाजसिंग असिदी लोइना माइथीबा पीख्रे। मखोइगी मियामसिसु होजिक हराउ तयाम मयाम फोंदोक्ली। सोमदना रोलोनासु तौरिबसिंगसि लोइना उरे। मसिदा मखा ताबा मनाय अमना रोलोदा अखोइ होजिक मखा ताना कैदौगदबनो हाइदुना हंगली। रोलोना नंगना हारिदुबु करिनो हाइदुना हंजलगली। लानमी असिना अखोइगी ममांग थाना चंगछलुबा लानमीसिंग असि कौथोक्तुना हनबना फत्तबरा हाइदुना हंगली। रोलोना मुखितंगकना लानमी असिदा नंगना होजिक हाइबदु करिबा हल्लसे हाइबा हाइरगली। लानमीसिना मखा तारदुना अखोइगी ममांग थाना चंगलुबा लानमी अयामा लोइना सीख्रे। अदुना अइना हारिबसि ताबियु लानफमसिदगी तुंगहनदुना चेलौबा हाइबसिना असिंगबा अमगी खोंथांग ओइगदौरिबनी हाइरकपदा रोलोना लानमी असिबु थांसांग असिना थिंजनदुना हातोख्रे।
ꯃꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯔꯣꯂꯣꯅ ꯃꯥꯅ ꯍꯥꯠꯇꯣꯛꯂꯕ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯏꯁꯤꯡꯗ ꯀꯥꯎꯊꯈ꯭ꯔꯒ ꯃꯌꯥꯝꯁꯤꯗ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯁꯤꯔꯁꯨ ꯁꯤꯔꯦ, ꯍꯤꯡꯉꯁꯨ ꯍꯤꯡꯉꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗꯤ ꯊꯦꯡꯅꯔꯝꯃꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯏꯊꯧ ꯄꯥꯡꯊꯣꯛꯑꯝꯕꯁꯤꯅ ꯍꯦꯟꯅ ꯂꯨꯏ꯫ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯔꯣꯂꯣꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯁꯤ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯂꯥꯟ ꯑꯁꯤ ꯍꯟꯖꯟ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯛ ꯍꯥꯠꯄ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯂꯣꯅ ꯃꯌꯥꯝꯁꯤꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄ ꯌꯥꯕ ꯁ꯭ꯄꯤꯆ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯃꯌꯥꯝꯁꯤꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯤꯁꯤꯡꯁꯤ ꯀꯟꯅ ꯊꯧꯖꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯅ ꯃꯄꯥ ꯔꯦꯒꯅꯔꯗ ꯔꯣꯂꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯂꯥꯎꯗꯨꯅ ꯊꯧꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ, ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯂꯥꯟꯅꯤ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯁꯨ ꯔꯣꯂꯣꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯁꯟꯈ꯭ꯔꯦ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯃꯄꯥꯗ ꯈꯔ ꯁꯥꯊꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯆꯔꯁꯅꯨ, ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅꯁꯨ ꯃꯆꯥꯒꯤ ꯋꯥꯇꯥ ꯑꯁꯤ ꯇꯥꯕꯗ ꯊꯥꯒꯠꯇꯨꯅ ꯃꯅꯒꯟꯗ ꯄꯣꯞ ꯐꯨꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯣꯂꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯅ ꯈꯥꯝꯗꯨꯅ ꯔꯣꯂꯣ ꯍꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯔꯣꯂꯣꯗ ꯌꯦꯡꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯕꯅꯤ, ꯅꯪꯗꯤ ꯃꯤꯆꯦꯅꯤ, ꯅꯔꯥꯜ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯐꯪꯕ ꯊꯣꯛꯂꯕꯗꯤ ꯀꯛꯊꯠꯇꯨꯅ ꯅꯪꯒꯤ ꯏ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯊꯟꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯦꯒꯔꯊꯥꯅ ꯔꯣꯂꯣ ꯍꯣꯏꯅ ꯊꯧꯖꯤꯜꯂꯛꯂꯤꯕꯁꯤ ꯌꯦꯡꯗꯨꯅ ꯔꯦꯒꯅꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯔꯦꯒꯅꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯔꯦꯒꯅꯔꯅ ꯄꯤꯗ꯭ꯔꯤꯉꯩ ꯕꯤꯌꯣꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯂꯦꯞꯄꯤꯒꯅꯤ, ꯔꯣꯂꯣꯗꯤ ꯙꯔꯃ ꯍꯣꯡꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯏꯁꯣꯔꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯃꯆꯥ ꯕꯤꯌꯣꯟꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯅꯤꯡꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯔꯦꯒꯅꯔꯅ ꯀꯔꯝꯕ ꯏꯁꯣꯔꯕꯨ ꯊꯥꯖꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟ ꯑꯣꯏꯅ ꯍꯩꯄꯥ ꯁꯥꯖꯜꯂꯛꯄ ꯑꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯆꯥ ꯕꯤꯌꯣꯟꯗ ꯉꯥꯡꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯔꯦꯒꯅꯔꯁꯨ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯕꯞꯇꯥꯏꯖ ꯇꯧꯈ꯭ꯔꯕ ꯃꯤꯅꯤ, ꯑꯗꯨꯒ ꯔꯣꯂꯣꯁꯨ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯦꯒꯅꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯔꯦꯒꯅꯔꯗ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯨꯕꯅꯤ꯫ ꯍꯧꯖꯤꯛ ꯔꯣꯂꯣꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯣꯂꯣꯒ ꯕꯤꯌꯣꯟꯒꯁꯤ ꯃꯤꯆꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯌꯣꯅ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯄꯛꯇꯨꯅ ꯔꯣꯂꯣꯒꯤ ꯃꯔꯥꯏꯕꯛ ꯃꯌꯥꯗ ꯎꯈꯣꯡ ꯑꯃꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯛꯀꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁ ꯑꯃꯗꯤ ꯔꯣꯂꯦꯟ ꯍꯣꯏꯒꯁꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯔꯂꯤꯁꯅ ꯔꯣꯂꯦꯟꯗ ꯑꯩꯈꯣꯏꯅꯗꯤ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯆꯥꯛ ಚಾದꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯑꯥꯗꯅ ꯔꯣꯂꯣꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯔꯣꯂꯦꯟꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯈꯪꯏ ꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯂꯥꯟꯐꯝꯗꯨꯗ ꯔꯣꯂꯣꯅ ꯃꯥꯏꯊꯤꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯩꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯔꯣꯂꯣꯕꯨ ꯊꯥꯖꯕ ꯑꯃ ꯊꯝꯈ꯭ꯔꯦ, ꯃꯈꯣꯏꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯉꯥꯛꯏ꯫ ꯑꯣꯗꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯇ ꯑꯗꯣꯝꯒꯤ ꯏꯕꯨꯙꯧꯅꯗꯤ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯥꯊꯤꯔꯝꯕꯅꯤ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯌꯦꯛꯅꯕ ꯑꯁꯤ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯆꯥꯔꯂꯤꯁꯅ ꯑꯃꯨꯛ ꯑꯩꯁꯨ ꯈꯪꯏ, ꯑꯩꯒꯤ ꯏꯕꯨꯙꯧ ꯑꯗꯨ ꯌꯥꯝꯅ ꯃꯀꯣꯛ ꯂꯩꯕ ꯃꯤꯅꯤ, ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯗꯤ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯕ ꯋꯥ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯑꯣꯏꯔꯕ ꯔꯣꯂꯣꯕꯨ ꯊꯥꯖꯩ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯃꯨꯛ ꯆꯨꯝꯃꯤ, ꯑꯩꯅ ꯔꯣꯂꯣꯕꯨ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯔꯣꯂꯣꯕꯨ ꯌꯥꯝꯅ ꯊꯥꯖꯩ, ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯈꯥꯛꯇꯨꯅ ꯊꯝꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯤ ꯋꯥꯐꯝꯁꯤ ꯊꯥꯖꯗꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯑꯗꯨ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ, ꯔꯣꯂꯣꯕꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯈ꯭ꯔꯦ, ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯅꯁꯨ ꯈꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯪꯉꯝꯃꯤ, ꯃꯤꯅ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯊꯥꯖꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯀꯅꯥꯅ ꯆꯨꯝꯃꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯆꯪꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯂꯦ, ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯤ ꯋꯥꯐꯝꯁꯤꯗ ꯔꯣꯂꯦꯟ ꯍꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯥꯔꯂꯤꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯈꯣꯏꯒꯤ ꯆꯥꯅꯕꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯊꯣꯛꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯦꯟꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯆꯥꯔꯂꯤꯁꯅ ꯁꯦꯅꯥꯄꯇꯤ ꯃꯥꯕꯨ ꯊꯥꯒꯠꯇꯕꯤꯗ ꯔꯣꯂꯣꯕꯨ ꯑꯣꯏꯅ ꯊꯥꯒꯠꯂꯛꯄ ꯑꯁꯤꯗ ꯁꯥꯎꯗꯨꯅ ꯆꯥꯅꯕꯁꯤꯡꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯃꯕꯨꯛ ꯊꯜꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯔꯣꯂꯦꯟꯒ ꯅꯨꯄꯤ ꯑꯁꯤꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯉꯛ ꯁꯝꯗ ꯊꯧꯔꯤ ꯑꯃꯃꯝ ꯂꯥꯛꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯅꯕ ꯇꯧꯈ꯭ꯔꯦ꯫ ꯆꯥꯔꯂꯤꯁꯁꯨ ꯑꯅꯤꯁꯤꯅ ꯁꯤꯔꯝꯗꯥꯏꯒꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ
ꯌꯦꯟ ꯃꯐꯩ ꯑꯃ ꯆꯤꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯔꯣꯂꯣꯒꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯤꯁꯤꯡ ꯑꯁꯤ ꯀꯟꯅ ꯍꯣꯟꯗꯨꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤ ꯔꯦꯒꯅꯔꯁꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤ ꯁꯠꯇꯣꯛꯇꯨꯅ ꯔꯣꯂꯣꯕꯨ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯀ꯭ꯔꯤꯇꯤꯀꯠꯇ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯇꯥꯟꯇꯤꯛ ꯑꯁꯤꯅ ꯁꯥ ꯑꯃꯅ ꯈꯣꯡꯗꯨꯅ ꯀꯞꯄꯒꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯍꯧꯖꯤꯛ ꯔꯣꯂꯣ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯣꯡꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯔꯣꯂꯣꯅ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯄꯤꯈꯤꯕꯗꯒꯤ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯆꯣꯡꯁꯟꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯕꯨ ꯍꯥꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯐꯥꯏꯠ ꯑꯁꯤ ꯁꯨꯝ ꯆꯠꯊꯔꯤꯉꯩ ꯔꯣꯂꯣꯒ ꯔꯦꯒꯅꯔꯒꯗꯤ ꯂꯥꯞꯅ ꯂꯩꯗꯨꯅ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯏꯠ ꯑꯁꯤ ꯐꯖꯅ ꯁꯨꯝ ꯆꯠꯊꯔꯝꯕꯗꯒꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯧꯅꯥ ꯐꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯌꯦꯡ ꯁꯨം ꯇꯥꯔꯛꯂꯤ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯁꯨ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯛꯄꯗꯒꯤ ꯁꯣꯛꯇꯨꯅ ꯆꯩꯅꯥ ꯑꯁꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯕꯨ ꯃꯁꯥ ꯑꯁꯤꯗꯤ ꯆꯣꯛꯊꯔꯦ ꯕꯤꯌꯣꯟꯁꯨ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯍꯥꯠꯂꯤ ꯍꯦꯔꯜꯒꯤ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯁꯨ ꯇꯦꯟꯖꯩ ꯑꯃꯅ ꯄꯥꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯒ ꯔꯣꯂꯣꯒꯁꯨ ꯆꯦꯟꯁꯟꯅꯗꯨꯅ ꯑꯅꯤꯁꯤꯒꯤ ꯐꯖꯔꯕ ꯐꯥꯏꯠ ꯑꯃ ꯁꯤꯟ ꯑꯁꯤꯗ ꯎꯔꯤ ꯃꯈꯣꯏꯅꯤꯅ ꯐꯥꯏꯠ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯈꯤꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯀꯤꯟꯅ ꯑꯣꯏꯅ ꯃꯃꯥꯏꯗ ꯑꯃꯨꯛ ꯊꯤꯟꯅꯗꯨꯅ ꯃꯃꯥꯏ ꯑꯁꯤ ꯄꯨꯀꯥꯏ ꯀꯥꯏꯅꯔꯦ ꯃꯄꯥ ꯔꯦꯒꯅꯔꯒ ꯔꯣꯂꯣꯒꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯕꯤꯌꯣꯅꯁꯨ ꯆꯦꯟꯁꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯧꯅꯥ ꯐꯕ ꯍꯦꯟꯃꯟꯕꯗꯒꯤ ꯆꯪꯁꯟꯕ ꯉꯝꯗ꯭ꯔꯦ ꯂꯩꯒꯔꯊꯥꯁꯨ ꯔꯦꯒꯅꯔꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯔꯦꯡꯖꯨꯝꯗ ꯊꯥꯡꯅ ꯊꯤꯟꯖꯜꯂꯛꯄꯗꯒꯤ ꯂꯩꯒꯔꯊꯥꯁꯨ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯔꯦꯒꯅꯔꯁꯨ ꯐꯨꯅꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯦꯒꯅꯔ ꯑꯃꯗꯤ ꯔꯣꯂꯣ ꯃꯃꯥꯏꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯃꯈꯩ ꯍꯟꯕ ꯂꯩꯇꯅ ꯐꯨꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯅ ꯀꯣꯆꯤ ꯑꯃ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯔꯦꯒꯅꯔꯗ ꯀꯣꯠꯈꯤꯗꯨꯅ ꯔꯣꯂꯣꯒ ꯐꯨꯅꯔꯝꯕꯗꯒꯤ ꯀꯣꯆꯤꯁꯤꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯋꯥꯃꯟꯕꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯅꯗ꯭ꯔꯤ ꯔꯣꯂꯣꯁꯨ ꯃꯥꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏꯁꯤ ꯄꯥꯏꯈꯠꯇꯨꯅ ꯑꯅꯤꯁꯤ ꯑꯃꯨꯛ ꯐꯥꯏꯠ ꯇꯧꯅꯕ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯗ ꯂꯩꯒꯔꯊꯥꯅ ꯁꯣꯛꯂꯤꯕ ꯑꯁꯤ ꯍꯤ ꯑꯃꯗ ꯍꯥꯞꯆꯜꯂꯒ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯣꯂꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯤꯔꯅꯤ ꯍꯥꯏꯔꯝꯃꯤ ꯔꯣꯂꯣꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯗꯨꯕꯨ ꯁꯤꯒꯗꯧꯔꯤꯕꯁꯤ ꯑꯩꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯆꯦꯟꯁꯟꯗꯨꯅ ꯑꯔꯣꯏꯕꯤ ꯈꯨꯠꯂꯥꯏ ꯊꯥꯅꯔꯛꯀꯦ ꯇꯧꯔꯛꯄ ꯑꯁꯤꯗ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯅ ꯃꯍꯥꯛꯄꯨ ꯀꯣꯟꯗꯨꯅ ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯃꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ ꯔꯦꯒꯅꯔꯗꯗꯤ ꯃꯁꯤꯕꯨ ꯌꯥꯝ ꯌꯥꯅꯤꯡꯂꯝꯗꯦ ꯃꯍꯥꯛꯇꯤ ꯁꯤꯔꯕꯁꯨ ꯁꯤꯅ ꯔꯣꯂꯣꯕꯨ ꯐꯖꯅ ꯊꯦꯡꯅꯔꯝꯃꯒꯦ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯔꯣꯂꯣꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯧꯅꯥ ꯐꯒꯠꯂꯛꯄꯗꯒꯤ ꯍꯟꯗꯛꯀꯤ ꯋꯥꯔ ꯑꯁꯤꯁꯨ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯃꯥꯏꯊꯤꯕꯗ ꯇꯥꯔꯦ ꯃꯈꯣꯏꯅ ꯃꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯁꯣꯛꯄꯟ ꯃꯌꯥꯝ ꯑꯃ ꯅꯪꯉꯛꯄꯗꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯍꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯕꯨ ꯔꯣꯂꯣꯅ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯀꯥꯞꯄꯨꯔꯅꯨ ꯇꯣꯛꯑꯣ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯁꯤ ꯆꯣꯛꯊꯃꯟꯕꯗꯒꯤ ꯐꯝꯊꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯅ ꯆꯠꯈꯤꯕ ꯑꯁꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯃꯥꯏꯊꯤꯕꯗ ꯇꯥꯔꯦ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯀꯀꯥ ꯑꯣꯏꯔꯤꯕ ꯔꯣꯂꯣꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯉꯝꯃꯒ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯣꯂꯣ ꯑꯁꯤ ꯔꯦꯒꯅꯔꯒ ꯐꯨꯅꯔꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯀꯥꯏ ꯀꯥꯏꯗꯨꯅ ꯁꯒꯣꯜ ꯑꯃꯗ ꯇꯣꯡꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯟ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯄꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯣꯛꯇꯨꯅ ꯊꯥꯒꯠꯄ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯔꯣꯂꯣꯅ ꯁꯒꯣꯜꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯉꯝꯗꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯔꯣꯂꯣꯒꯤ ꯃꯁꯥꯗ ꯁꯣꯛꯇꯨꯅ ꯊꯥꯒꯠꯄ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯒꯤꯁꯂꯥꯅꯁꯨ ꯆꯦꯟꯁꯟꯗꯨꯅ ꯔꯣꯂꯣꯕꯨ ꯁꯝꯕꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯄꯥ ꯆꯥꯔꯂꯤꯁꯀꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯂꯤ ꯒꯤꯁꯂꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯕꯕꯥ ꯂꯝꯗꯝꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯁꯦꯡꯕ ꯃꯤꯑꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯑꯣꯏꯔꯕꯅꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅꯁꯨ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯁꯨ ꯅꯨꯡꯉꯥꯏꯕꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯔꯣꯂꯣꯒꯤ ꯃꯀꯣꯛꯇ ꯁꯅꯥꯅ ꯁꯥꯕ ꯃꯃꯜ ꯇꯥꯡꯂꯕ ꯀ꯭ꯔꯥꯎꯟ ꯑꯃ ꯎꯞꯄꯤꯗꯨꯅ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯑꯣꯟꯁꯤꯜꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯑꯁꯦꯡꯕ ꯃꯤꯑꯣꯏ ꯔꯣꯝꯒꯤ ꯁꯦꯖꯔꯒꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯤ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯇꯥꯏꯇꯜ ꯑꯁꯤ ꯔꯣꯂꯣꯗ ꯄꯤꯕꯒꯤꯗꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯒꯤꯁꯂꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯆꯍꯤ ꯈꯔ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯌꯣꯟ ꯑꯁꯤ ꯀ꯭ꯔꯤꯇꯤꯀꯠꯇ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕ ꯁ꯭ꯂꯣꯛ ꯂꯥꯛꯇꯨꯅ ꯕꯤꯌꯣ ꯅꯪꯒ ꯇꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯦ ꯕꯤꯌꯣꯅ ꯃꯌꯨꯝꯗ ꯄ꯭ꯔꯕꯞ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯈꯪꯗꯕ ꯅꯤꯄꯥ ꯑꯃꯒ ꯁ꯭ꯂꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯕꯤꯌꯣꯅ ꯃꯁꯤꯗ ꯆꯪꯁꯟꯗꯨꯅ ꯁ꯭ꯂꯣꯛꯇ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁ꯭ꯂꯣꯛꯅ ꯕꯤꯌꯣꯟꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯣꯔ ꯍꯣꯜ ꯀꯧꯏ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ
ꯕꯤꯌꯣꯅ ꯊꯣꯔꯍꯣꯜꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯊꯣꯔꯍꯣꯜꯅ ꯑꯩꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯋꯦꯁꯦꯛꯁꯇ ꯂꯨꯠ ꯇꯧꯅꯕꯒꯤꯗꯃꯛ ꯆꯠꯂꯨꯏ꯫ ꯑꯩꯈꯣꯏꯕꯨ ꯁꯔꯗꯥꯔ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯄꯨꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟ ꯀꯌꯥ ꯑꯃ ꯁꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯈꯤ꯫ ꯀꯣꯟꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯨꯕꯗꯗꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯃꯍꯥꯔꯥꯅꯤ ꯀꯨꯏꯟꯇꯦꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯦꯒꯅꯁ ꯀꯧꯏ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯉꯥꯡꯅꯤ꯫ ꯕꯤꯌꯣꯟꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯤꯄꯥ ꯑꯁꯤꯗ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯂꯣꯛꯅ ꯑꯃꯨꯛ ꯆꯪꯁꯜꯂꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤꯗ ꯅꯪꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯁꯨ ꯇꯝꯒꯅꯤ ꯍꯥꯏꯔꯝꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯕꯤꯌꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯇ ꯋꯦꯁꯦꯛꯁꯇ ꯂꯩꯍꯧꯕ ꯔꯦꯒꯅꯔꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯅꯣꯛꯁꯜꯂꯛꯇꯨꯅ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯅ ꯊꯥꯗꯣꯛꯈꯤ ꯍꯥꯏ ꯃꯔꯝꯗꯤ ꯔꯦꯒꯅꯔꯗ ꯄꯥꯎ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯕꯕꯥꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯍꯪꯉꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯂꯣꯛꯅ ꯑꯩꯈꯣꯏꯁꯨ ꯔꯦꯒꯅꯔ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤ꯫ ꯄꯦꯔꯤꯁꯇꯒꯤ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯆꯍꯤ ꯀꯌꯥ ꯑꯃ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯤꯄꯥ ꯑꯁꯤꯅꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯃꯄꯥꯅ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯠꯁꯤꯜꯂꯝꯕꯒꯤꯗꯃꯛ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ꯫ ꯅꯤꯄꯥ ꯑꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯌꯣꯅ ꯃꯥꯇꯣꯝꯕꯤ ꯑꯣꯏꯔꯤꯕ ꯁ꯭ꯂꯣꯛꯇ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯇꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯂꯣꯛꯅ ꯃꯈꯣꯏꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯃꯆꯤꯟꯃꯅꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯑꯁꯤ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯆꯤꯟꯃꯅꯥꯎꯁꯤꯡꯕꯨ ꯊꯤꯕ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯕꯥꯍꯣꯏ ꯃꯆꯤꯟꯃꯅꯥꯎꯁꯤꯡꯅ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯕꯤꯌꯣꯟ ꯂꯥꯛꯄ ꯎꯕꯗ ꯎꯕꯥꯍꯣꯏꯅꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯎꯕꯥꯅ ꯕꯤꯌꯣꯟ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯥꯏꯕꯔꯗꯁꯨ ꯍꯧꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯔꯦꯒꯅꯔꯅ ꯃꯌꯥꯝꯗ ꯋꯥꯗꯨ ꯂꯣꯠꯂꯝꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯗꯕꯒꯤ ꯋꯥ ꯀꯟꯅ ꯈꯟꯅꯔꯤ꯫ ꯁꯤꯒꯠꯅ ꯕꯕꯥꯅ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯅꯤꯡꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯗꯨ ꯕꯕꯥꯅ ꯃꯌꯥꯝꯗ ꯂꯣꯠꯁꯤꯟꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯃꯥꯡꯂꯒꯅꯤ ꯈꯟꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯐꯝꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯍꯥꯟꯅꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔꯗꯤ ꯄꯦꯔꯤꯁ ꯆꯠꯄ ꯄꯥꯝꯈꯤ ꯍꯦꯟꯅ ꯃꯤꯡꯆꯠ ꯇꯥꯟꯕꯁꯨ ꯄꯥꯝꯈꯤ꯫ ꯋꯦꯁꯦꯛꯁꯇ ꯆꯠꯇꯨꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯄꯦꯔꯤꯁ ꯆꯠꯇꯨꯅ ꯃꯤꯡꯆꯠ ꯇꯥꯟꯕꯗꯨꯅ ꯐꯩ ꯈꯟꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯃꯨꯛ ꯃꯍꯥꯛꯇꯤ ꯃꯤꯆꯦꯟꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯛꯅ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯗꯁꯨ ꯂꯥꯛꯇꯨꯅ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯤꯡꯂꯤꯕꯔꯥ ꯁꯤꯔꯤꯕꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯇꯦ꯫ ꯃꯍꯥꯛꯇꯤ ꯑꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯆꯩꯔꯝꯃꯤ꯫ ꯁꯤꯒꯠꯅ ꯑꯃꯨꯛ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯂꯤ꯫ ꯕꯕꯥꯅ ꯑꯗꯨꯛ ꯂꯨꯕ ꯋꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯣꯠꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯊꯦꯝꯖꯤꯟꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯝꯂꯨꯔꯕꯗꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯎꯕꯥꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯕꯕꯥꯕꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯄꯨ ꯊꯤꯍꯜꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤ꯫ ꯁꯤꯒꯠꯅꯁꯨ ꯑꯩꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯒ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯉꯥꯎꯕ ꯃꯤꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯕꯥꯅꯤ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅꯁꯨ ꯈꯪꯖꯤꯜꯂꯨ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯇꯨꯅ ꯑꯩꯕꯨ ꯕꯕꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯅꯁꯨ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯏꯖꯠꯄꯨ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ꯫ ꯔꯦꯒꯅꯔ ꯂꯣꯔꯗ ꯕ꯭ꯔꯨꯛ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯇꯝꯗꯨꯒꯤ ꯃꯊꯧꯅꯥ ꯂꯩꯔꯕ ꯋꯥꯔꯤꯌꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯄꯛꯆꯗꯦ ꯅꯈꯣꯏꯗꯤ ꯑꯁꯣꯟꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯑꯁꯣꯟꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯁꯣꯟꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯖꯅ ꯈꯟꯅꯐꯝ ꯊꯣꯛꯏꯕꯁꯤ ꯋꯥꯐꯝ ꯑꯁꯤ ꯕꯕꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯤꯗ ꯂꯣꯠꯁꯤꯜꯂꯝꯂꯤꯕꯅꯣ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠꯁꯤꯡꯗꯨꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯀꯦꯇꯤꯀꯠꯇꯁꯨ ꯋꯥꯐꯝ ꯑꯁꯤꯅ ꯋꯥꯏ ꯆꯥꯏꯔꯝꯃꯒꯅꯤ ꯃꯌꯥꯝ ꯂꯣꯏ ꯁꯥꯎꯔꯝꯂꯒꯅꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯒꯠꯅ ꯑꯃꯨꯛ ꯃꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯛꯂꯤ꯫
ꯕꯤꯌꯣꯅ ꯑꯃꯨꯛ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔ ꯀꯦꯇꯀꯠꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯈꯜꯂꯤ꯫ ꯄꯦꯔꯤꯁꯇꯒꯤ ꯃꯥꯏꯊꯤꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯁꯨ ꯃꯤꯅꯤ, ꯂꯥꯏꯗꯤ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯅ ꯃꯥꯏ ꯄꯥꯛꯄ ꯅꯣꯡꯃꯅ ꯃꯥꯏꯊꯤꯕ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯒꯗꯤ ꯑꯩꯁꯨ ꯀꯦꯇꯀꯠꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯃꯥꯏꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯑꯥꯏꯕꯔꯁꯨ ꯃꯨꯟ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯒ ꯍꯦꯜꯒꯥꯒꯁꯤ ꯏꯁꯤꯡ ꯃꯄꯥꯟ ꯑꯃꯗ ꯂꯩꯔꯤꯉꯩ ꯕꯤꯌꯣꯟꯁꯨ ꯐ꯭ꯂꯣꯀꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯅ ꯐ꯭ꯂꯣꯀꯤꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯐ꯭ꯂꯣꯀꯤꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯅ ꯐ꯭ꯂꯣꯀꯤꯗ ꯋꯦꯁꯦꯛꯁꯇ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯩꯈꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯕꯕꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯣꯠꯁꯤꯜꯂꯤꯕꯁꯤ ꯅꯪꯅꯗꯤ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯁꯨ ꯉꯥꯛꯇꯪ ꯎꯪꯗꯨꯅ ꯕꯤꯌꯣꯟꯗ ꯍꯣꯏ, ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯈꯪꯏ꯫ ꯃꯐꯝꯗꯨꯗꯒꯤ ꯂꯧꯃꯤ ꯑꯃ ꯍꯤꯡꯗꯨꯅ ꯆꯦꯜꯂꯛꯂꯒ ꯅꯤꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯄꯥꯎ ꯑꯁꯤ ꯀꯅꯥꯝꯇꯁꯨ ꯈꯪꯗꯅꯕꯒꯤꯗꯃꯛ ꯅꯤꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯟꯅꯅ ꯐ꯭ꯂꯣꯀꯤꯁꯨ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯕꯤꯌꯣꯅ ꯄꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯐ꯭ꯂꯣꯀꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯐꯝ ꯑꯗꯨ ꯔꯦꯒꯅꯔ ꯈꯛꯇꯅ ꯂꯣꯠꯁꯤꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯗ ꯐ꯭ꯂꯣꯀꯤꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯦꯒꯅꯔꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅꯁꯨ ꯀꯅꯥꯝꯇꯗ ꯆꯤꯟ ꯑꯁꯤ ꯊꯣꯛꯈꯤꯗꯕ꯫ ꯃꯈꯣꯏꯅꯤꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯜꯒꯥꯅ ꯕꯤꯌꯣꯟꯗ ꯀꯧꯔꯛꯇꯨꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯦꯜꯒꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐ꯭ꯂꯣꯀꯤꯅ ꯑꯩꯒꯤ ꯍꯤꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯐ꯭ꯂꯣꯀꯤꯅꯁꯨ ꯍꯦꯜꯒꯥꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯦꯜꯒꯥ, ꯃꯍꯥꯛꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯜꯒꯥꯅ ꯑꯃꯨꯛ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯖꯍꯥꯖ ꯄꯨꯝꯕ ꯂꯣꯏꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯠꯄꯁꯨ ꯐꯪꯂꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯣꯏꯅ ꯈꯜꯂꯤꯕ ꯂꯝ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯃꯐꯝꯗꯨꯗ ꯌꯧꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯐ꯭ꯂꯣꯀꯤꯗ ꯇꯁꯦꯡꯅ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯐꯝ ꯑꯗꯨꯗꯤ ꯃꯦꯞꯇ ꯈꯛꯇ ꯎꯕ ꯃꯐꯝꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯦꯞ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅꯁꯨ ꯌꯦꯛꯄ ꯌꯥꯕꯅꯤ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯕꯤꯌꯣꯅ ꯑꯃꯨꯛ ꯃꯇꯥꯡꯁꯤꯗ ꯃꯄꯥ ꯔꯦꯒꯅꯔꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣग ꯑꯃ ꯕꯤꯌꯣꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯐ꯭ꯂꯣꯀꯤꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯁꯤꯟꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝꯗꯨꯗ ꯏꯁꯥ ꯆꯠꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯖꯍꯥꯖ ꯃꯆꯥ ꯑꯁꯤ ꯏꯁꯤꯡꯁꯤꯗ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥ ꯔꯦꯒꯅꯔꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯨꯝ ꯃꯍꯥꯛꯁꯨ ꯐ꯭ꯂꯣꯀꯤꯗ ꯃꯐꯝꯗꯨꯗ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯕꯤꯌꯣꯟ? ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟꯒꯤ ꯂꯝ ꯑꯗꯨꯗ ꯑꯩꯕꯨ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯗꯨꯒꯨꯝꯕ ꯖꯒꯥꯗꯨꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯊꯣꯔꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯐ꯭ꯂꯣꯀꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯜꯒꯥꯗ ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯍꯦꯜꯒꯥꯅ ꯑꯃꯨꯛ ꯐ꯭ꯂꯣꯀꯤꯅ ꯑꯁꯤꯒꯨꯝꯕ ꯑꯉꯥꯎꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯉꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯕꯤꯌꯣꯟꯒ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯌꯥꯅꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯁꯨ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯟ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯐꯒꯠꯇꯨꯅ ꯃꯁꯥꯁꯤ ꯑꯍꯟ ꯈꯔ ꯑꯣꯏꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝ ꯑꯣꯏꯔꯤꯕ ꯀꯦꯇꯀꯠꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯦꯇꯀꯠꯀꯤ ꯒꯦꯠ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯍꯣꯡꯉꯝꯃꯤꯕ ꯐꯤꯕꯝꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯇꯞ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯇꯞ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯈꯪꯉꯤ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯃꯥꯡꯂꯨꯔꯕ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯥꯒꯤ ꯇꯧꯔꯝꯕ ꯃꯊꯧꯁꯤꯡꯁꯤ ꯍꯨꯟꯇꯣꯛꯅꯗꯨꯅ ꯔꯦꯒꯅꯔꯗ ꯂꯣꯏꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯃꯍꯥꯛꯅ ꯄꯤꯛꯅ ꯍꯨꯟꯇꯣꯛꯂꯝꯂꯕ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯍꯥꯏꯕꯗꯤ ꯎꯕꯥ, ꯕꯤꯁꯛ, ꯁꯤꯒꯠ ꯑꯃꯗꯤ ꯑꯥꯏꯕꯔ ꯑꯁꯤ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯃꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯥꯏꯕꯔꯕꯨ ꯎꯖꯕꯗ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯥꯏꯕꯔ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯕꯕꯥꯅ ꯅꯪꯕꯨꯗꯤ ꯎꯕꯗꯗꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯥꯏꯕꯔꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯍꯨꯝ ꯑꯁꯤꯗꯤ ꯃꯄꯥꯗ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯅ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤ ꯅꯣꯏꯒꯤ ꯃꯑꯣꯡꯁꯤꯅꯗꯤ ꯍꯔꯥꯎꯕ ꯐꯥꯎꯗꯦ ꯍꯥꯏꯅ ꯇꯥꯛꯂꯤ꯫ ꯍꯥꯟꯅꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯥꯟꯅꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯈꯣꯏꯗ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯔꯦꯒꯅꯔꯅ ꯁꯤꯒꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯛꯎ꯫ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯇꯧꯅꯤꯡꯂꯕꯗꯨ ꯗꯣꯡ ꯗꯣꯡ ꯇꯧ꯫ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯗ ꯍꯪꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯔꯦꯒꯅꯔꯅ ꯍꯥꯟꯅꯒꯨꯝ ꯁꯥꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤ ꯇꯨꯃꯤꯟ ꯂꯩꯔꯤ꯫
ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯄꯗ ꯑꯩꯅ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯂꯥꯎ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯔꯦꯒꯅꯔꯅ ꯕꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯕꯤꯁꯛ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦꯔꯥ ꯅꯪꯉꯣꯟꯗ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯔꯕꯔꯥ ꯁꯦ ꯑꯩꯕꯨ ꯍꯥꯠꯂꯨ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯑꯩꯅ ꯄꯤꯔꯕꯅꯤ ꯏꯆꯥ ꯑꯁꯤ ꯅꯊꯧꯅꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯁꯨꯝ ꯕꯤꯁꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯕꯤꯁꯛ ꯑꯗꯤ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯁꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯁꯛ ꯑꯁꯤꯁꯨ ꯈꯪꯂꯤ ꯔꯦꯒꯅꯔꯅ ꯌꯥꯝ ꯁꯥꯎꯅ ꯃꯆꯥꯁꯤꯡꯁꯤꯗ ꯂꯥꯎꯍꯠꯇꯨꯅ ꯉꯁꯤ ꯅꯈꯣꯏꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ प्रजासिंसिना अꯩꯉꯣꯟꯗ खल्लिबसे मखोइना अꯩसिबु मफमसिगी निंथौ ओइना खंद्रबनी रेगनरना महाकी प्रजा मियाम असिदा पेंदब अमगा लोइनना याम साउना करंबा निंथौना महाकी प्रजासिंबु थादोक्तुना चन्नबगी मचासिंसिदा मु ओनसलक्तुना करंबा मपाना पिगलिबा मचासिंबु करमना थादोक्तुना चटपा पामलंगदगे रेगनरना मपीरांग चेनुना वाफम असि फोंदोलकपददी मचासिंग असिसु नुंगाइद्रे रेगनरना मुक मखा तारदुना हौजिक कनानो निंथौ ओइबा पामलिबसे नखोइना नियमसिंग अदुदी लोइना हानाना खंगलमनगनी नखोइ मयामसिगी मरक्ता निंथौ ओइबा पामलबदी अइबु हाना माइथीबा पीबा ngambadai masi haiduna रेगनरना महाकी थांग असिगी मखुमसि लंथोकिदुना थांग असि पाइदुना कोइचा चत्तुना लेख्रे मयामसिसु रेगनरगी मोंगसिदा पाखत्तुना लोइना येंगनरी रेगनरना मखोइगी प्रजा मियामसिंग असिदा अमममता ओइना चंगसन्दुना आया खुदोंचाबसि पीदुना महाकपु हालु अदुगा निंथौ ओइहौरो हाइदुना थांग असि पीदुना येंगि अदु कनामतना लौ हाइबा याद्रे मसिदगी रेगनरना साउगलक्तुना थांग असिबु मयामना कोइसन्दुना लैरिबा लैमाय असिगी मयाय असिदा युंगसन्दुना ngasi ningthau oiba pamlipsi kanano hairo haiduna kanna lauduna laikre फजरबा रेगनरगी ओइबा सिन असिगे लोइनना एपिसोड असि मतंग सोयदा लोइसले मसिगी मखा मथंग अमुक पुदुन लाक्चगे ngasiगीदी मयामबु अमुक हन्ना कायना नबा याथंग निजरी।